Ngasi Chandel gi MONSANG PANTHA da MALEM SINBA THUNGNA PANGTHOKNARIBA International Day of Food Loss and Waste Amadi Sewa Parv ki Thouram KHULGI NINGTHOU VINTSON MONSANG YAONA KHUNJASING Amadi Forest ki staff SINGNA SARUK YADUNA PANGTHOKRE Ngasi PANGTHOKIBA Thouram ga mari lenina Dr. N Munal Maidei DFO Chandel na haikibada September tang kunmapan asi mafam khudingmakta jinjak manghal loisi amadi jinjak kansi habiki khongjangda International Day of Food Loss and Waste PANGTHOKLE Ngasi Malem da miyoi billion 2.33 romgi haibadi miyoi Taramathui gi manungda amadi chaba fangdabagi awaba mayuknari India khakta da miyoi million chahum kuntra taret romna chaba konagadaba chinjak manghali masina ikhoigi sembilon da sokhanbada natana akoibagi saknam dasu achauba singnaba ama ohele manipur da ikhoigi nomagi puthokliba amot akai singa sigi chada marifudra di chara thaknaba polam singna oiri maramaduna manipurda cold storage marangkaina thamba hundoklaba chinjak singbu valorizing tawduna atopa hena kanaba yonba yaba polam sing puthokpa amadi yumthong khudingda vermi compost ki khudong chaba thamduna kanaba logadabani haiba wafam thamki amasung sewa parv ki nation first at the rate 75 campaign gi sarugama oina akoibegi saktam kananaba u char chani romsu monsang pantha khulgi akoibeda khunja singa loinena thaki इसी कोई चांदेल फॉरेस्ट डिवीजन ना थकाय मचुम न सचर को सेवा पर्व की सरुक अमोइना मोनसांग पंथा खुंगा कुगी काय कुंग जरि बचि एनजी बेंची यावना पांगथोक जबनी नंगसी सिसु एकोय इंटरनेशनल डे ऑफ फूड प्रिजर्वेशन कुगी फूड लॉस की मांग बसि करमाइ कंसी की हाबि मिचु ओरे अद नुमिचिदा एकोयना लमदम सिदा उ थारे हारगा लोइनना एकोय अवेयरनेस मचा अमक करमाइ तोर कोई फूड कंसी की हाबि एकोय चंगसिन जबनी अदना असेंबदी एकोय नंगसी पुथोक जरिबा चिंजाक सिंग असिगी अयाम सरुक्ति लोइनबा मांगन भाई तारे मी कयामन चाब फंगदबगी लेबा एवरेज दा एकोय चिंजाक सिगी मी अमन चाही अमदा किलो 53 कुंबसी एकोय इंडिया दा मांगलेन हाय असुक याम ग्रेस मी मयाम अमन चाना फंगदन लेबा अदुना मरम ओरगा एकोय फूड कंसी फूडची मांगन ग्रे फूडचिन अमा एकोयगी अकोयबगी थोरेबा कार्बन डाइऑक्साइड याम थोनबा अदुना मरम ओय एकोय फूड कनबा तारगदी एकोय की प्रोडक्शन एकोय की रिसोर्सेस कलनी